Haingang Kendra Mirep Oiriba Chief Minister and Biren Yauna Mafam Kayada Candidate Singhi Firan Chinkhat Nakri Mirep Amadi Mirep Sawaliba Singna COVID-19 gi Election Commission of India na piba Chakna Karon Indabagi Mami Chawna Tari Haingang Kendra gi BJP gi Mirep Oigadawriba Chief Minister and Biren gi Firan ngasi ayu angan bada luwang shamam dalaiba masagi yumda Chinkhat Kre Firan Chinkhatpagi Thoram Aduda Chief Minister and Birena Fongdokhre BJP gi oiba Manifesto Athuba Matamda National President JP Nanda yauna Fongdoklagani Lakliba Mikhal asidasu mai soidana paklagani haiki Thoram Aduda Iningthau MP Rajya Sabha Su oiriba Lekshemba Sanazauba BJP State President A Sarda Devi BJP National Spokesperson Sambit Patra Assam State ki Chief Minister Himanta Bishwas Amadi India gi Law and Justice oiriba Kiran Rijiju na Athuba Mitung Biren Singh oina pangthoki Ayamba kun gimaya di panggadra kun mathoy dum phamni da margin da dum kam kana jo hainin be loina uji ko am adan ki torba logi mogi camp ta asam ka disease camp da loina tam da kan tawri loina ayamba thamgin national president na ga tuna la ni bhaiyo behno pila aur matao am to prepare lord